Displaced person Singgi prefabricated house Saba MATAMDA tender AMADI work order Yaodana Saba Ashi Athubada Govenor Yengsinbiyu HAINA MANIPUR PRADESH Congress Committee MAIKEIDAGI MEMORANDUM PISINKHRE State Congress President Kaisam Megasandrana Rasvavan Mamangda Paumi Singa Unaba Amada Haukiba Numita Vishnupur District Leiba Tungan Mafamda Saba prefabricated housing Yengsinba Chalubada work order Amadi tender Yaodana Sanamba Thingnarakibani Hari construction Tauriba Adu official Oiba Maongda Tawanate Maram Aduna Mari Lenabana Kupna Yengsinbiyu Thizinbiyu Haina Mahagna Fungdoki Magna Makatana Tawong Adu Miam Dagi Chauna Luttawani Matau Karamna work order Amadi tender Yaodana fabricated housing Adu Saribano Haiba Wahang Hanki Loinina Pisilam Liba memorandum Aduda Center Amadi State Legagna IDP Singgi Damakta Tingbang Naba Kaitok Naba Senfam Sing Mute Amagi Mating na Panghanbagi Mahuta Masagi bank account Singda Sanghanbiyu Amadi Lengana IDP Singna Asing Ba Mayum Mayumda Hanjin Bagi Chapchaba Matam Ama Laptop Piu Haiba Waro Sing Yauri Hainam Hakna Fongdoki Makatan IDP Singgi Tengbang Naba Senfam Sing Lana Sizinariba Sing Kumna Thizinduna Masada Fanghanduna Irang na Jauna Sokhalaba Singbu Safarang Naba Athubada Sedlu Haina Appeal Tauki Popular government nama lainabagi haibasi masidi BJP na lepkadabani maramdi makoida masing honorable MLA sing akoigi majority lay adagi central government na state government na haibasi state government gi BJP gi MLA sing na haibasi tadi haina lawi aduga maram maduna masidi akoigi central gi BJP amasung state ki BJP MLA sing na masidi lepkadabani akoigi popular government nama lairaga tawbasu adum phai adu irangsi masina maram borkanda central government na kari lauribano amasung adagi state government gi asuki mokoina kari khanaribano haibu di miyam su khangandabani ekoi haiba ngamde president rule gi matung da su development si ude adu hujik tha taruk mapung pharakadore aduga hana Sarkar popular government leringai da su irang si sahi ani hena losanba akoi ngamgidre maram aduna parja sing na BJP da thajaba thamde amasung makhoi degi asam ta tawde even the relief camp da leiriba sibak phajana akoi miyam gi thabak si government na tawbo ude